Kangluk ki irang na maram oiraga miyam na thengnariba awaba kaya asigi yenglaga college singi semester exam gi form thajinbagi mamal ka hena wangliba asi hanthahanbiyo amadi relief camp ta leiba mahairoi singi na sel amata lobiganu haina All India Students Federation Manipur State Council na mari leinaba singi pukning chingsilakli hiramasiga mari leina na Irawad Bhavan da leiba mahairoi loop asigi office ta paumi singa unaba amada loop asigi joint secretary laisemba ningombam na Hojik fauba loisin bangamdriba irang asina maram oiraga senmitlonda achauba safu ama piduna miyam asi khamthengna wanare masina maram oiraga lairaba imung kayagi macha masu sing lairik tambada awaba kaya mayoknari masigi mathakta relief camp sing da leiriba mahiroi kaya su mahausagumna mahi masing tamnaba ngamnadri maram masina Manipur leingak maru oina education minister na mitieng changlaga exam gi form thajinbagi mamal hanthabiu amade relief camp ta leiriba mahiroi sing gi na lupa ama fau Laubiganu haina taksilakli. Hojik oiriba irang asina maram oiraga relief camp ta leiriba mahiroi sing asina mahi tambada awaba kayama mayoknari wabana khamthenglaba tanja asida Manipur da leiriba college sing asigi form fill up ke fees asi relief camp ta leiriba mahiroi sing asigi oinadi laubidanaba mahiroi khunai gi damakta leijariba mahiroi look Manipur State Council All India Student Federation na state government amadi education minister gi mafamda haijari loina na college sing asigi form fill up ke mamalasi hanthabiu haina loop asina mai leinaba singi mafamda haijari